ꯁꯛꯇꯤꯃꯥꯟꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯈ꯭ꯔꯦꯀꯣ ꯇꯦꯛꯁꯨ ꯌꯥꯎꯔꯤ ꯍꯣ ꯆꯠꯂꯨ ꯃꯆꯥ ꯉꯥꯛꯇꯅꯤ ꯔꯦꯗꯤ ꯇꯨ ꯏꯠ ꯂꯣꯏꯔꯦ ꯑꯃꯨꯛ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯁꯤ ꯇꯦꯁ ꯑꯝꯇꯪ ꯇꯧꯒꯦꯀꯣ ꯃꯌꯥꯝꯒꯤꯗꯤ ꯀꯃꯥꯏꯅ ꯆꯥꯅꯩꯅꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯈꯣꯏꯔꯦꯟꯅ ꯑꯁꯨꯃꯥꯏꯅ ꯆꯥꯏ ꯈꯣꯏꯅꯤꯡꯊꯧꯅ ꯑꯁꯨꯃꯥꯏꯅ ꯆꯥꯏ ꯑꯩꯈꯣꯏ ꯃꯊꯪ ꯂꯥꯛꯈꯤꯅꯤ ꯈꯣꯏꯅꯤꯡꯊꯧꯒꯤꯁꯨ ꯑꯃꯨꯛ ꯋꯥꯠꯂꯤꯀꯣ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯅꯦꯛꯑ ꯆꯠꯈꯤꯗꯅꯀꯣ ꯒꯥꯔꯤ ꯋꯥꯏꯔ ꯆꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯀꯃꯥꯏꯅ ꯂꯥꯟꯈꯤꯒꯦ ꯀꯃꯥꯏꯅ ꯆꯠꯈꯤꯒꯦ ꯁꯤꯒꯤ ꯁꯥꯏꯠꯁꯤꯃꯗꯤ ꯄꯨꯔꯥ ꯂꯥꯟꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯁꯛꯇꯤꯃꯥꯟ ꯀꯧꯔꯒ ꯁꯣꯝ ꯆꯤꯡꯂꯣꯝꯗ ꯁꯣꯔꯤ ꯁꯛꯇꯤꯃꯥꯟ ꯂꯥꯜꯂ ꯁꯛꯇꯤꯃꯥꯟꯕꯨꯗꯤ ꯂꯥꯟꯕꯕꯨꯗꯤ ꯌꯥꯗꯣꯏꯅꯦꯕꯀோ ꯑꯗꯨꯗꯨꯒꯤ ꯌꯦꯡꯉꯁꯦ ꯄꯨꯟꯅ ꯁꯤꯗꯩ ꯂꯥꯜꯂꯒꯁꯨ ꯊꯧꯐꯝ ꯂꯩꯇ꯭ꯔꯤ ꯀꯔꯣꯝꯗ ꯊꯧꯗꯣꯏꯅꯣꯗꯣ ꯀꯩꯝꯇ ꯊꯧꯐꯝ ꯂꯩꯇ꯭ꯔꯤ ꯁꯤꯗꯩ ꯂꯥꯜꯂꯛꯑꯅꯤ ꯂꯥꯜꯂꯒ ꯊꯧꯐꯝ ꯂꯩꯇ꯭ꯔꯤ ꯂꯝꯕꯤ ꯀꯉꯥꯎꯅꯔꯤ ꯇꯧꯔꯤꯁꯦ ꯒꯥꯔꯤꯅ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯨꯃꯣ ꯂꯥꯟꯕ ꯌꯥꯗ꯭ꯔꯦ ꯑꯥꯗ ꯊꯝꯕ ꯆꯠꯈ꯭ꯔꯦ ꯁꯛꯇꯤꯃꯥꯟ ꯂꯥꯛꯑꯅꯤ ꯁꯛꯇꯤꯃꯥꯟ ꯉꯥꯏꯔꯤꯅꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯅꯦꯝꯄꯣꯛꯁꯨ ꯌꯥꯎꯔꯤ ꯏꯁꯤꯡ ꯃꯌꯦꯡ ꯁꯨꯇꯥ ꯇꯥꯗ꯭ꯔꯦ ꯌꯥꯔꯔꯣꯏ ꯈꯪꯗꯅ ꯒꯥꯔꯤ ꯀꯧꯈ꯭ꯔꯕꯅꯤ ꯁꯛꯇꯤꯃꯥꯟ ꯂꯥꯛꯑꯅꯤ ꯃꯝꯗꯧ ꯃꯥꯜꯂꯤ ꯂꯥꯛꯄꯗ ꯁꯤꯗ ꯉꯥ ꯌꯥꯝ ꯂꯩꯔꯝꯕ꯭ꯔꯥ ꯆꯦꯟꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯣ ꯑꯩ ꯌꯦꯡꯒꯦ ꯁꯤꯗ ꯂꯩꯁꯜꯂꯝꯕ ꯀꯔꯤ ꯉꯥꯅꯣ ꯁꯤꯕꯣ ꯂꯥꯛꯑꯗꯝꯅꯤ ꯋꯥꯎ ꯂꯛꯇꯦ ꯑꯦ ꯃꯆꯥ ꯃꯆꯥ ꯂꯩꯁꯤꯗꯤ ꯉꯥ ꯃꯆꯥ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯅꯨꯡꯁꯤꯕꯤ ꯃꯆꯥ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯒꯥꯔꯤꯒ ꯊꯅꯝꯃꯕꯅꯤ ꯈꯔ ꯌꯦꯡꯉꯝꯃꯨꯀꯣ ꯌꯦꯡꯉꯅꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯌꯦꯡꯗꯣꯔꯤꯕꯅꯦ ꯆꯤꯡꯈꯠꯂꯣ ꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯋꯥꯎ ꯈꯨꯜꯂꯛꯁꯦ ꯂꯛꯑꯦ ꯐꯖꯅ ꯅꯪꯒꯤ ꯊꯥꯐꯝꯗꯣ ꯌꯦꯡꯖꯔꯤꯕꯅꯤ ꯂꯝꯕꯤꯗ ꯉꯥꯃꯨ ꯑꯅꯤ ꯐꯥꯏꯌꯦ ꯑꯅꯤ ꯑꯃ ꯃꯥꯅꯦ ꯂꯝꯕꯤ ꯉꯥꯃꯨ ꯐꯥꯏꯌꯦ ꯊꯥꯖꯗ꯭ꯔꯤ ꯃꯥꯜꯂꯦ ꯇꯨ ꯆꯣꯡꯊꯣꯛꯈꯤꯅꯦ ꯁꯤꯗ ꯂꯛꯀꯅꯤ ꯇꯨ ꯌꯥꯝ ꯂꯩꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯤ ꯆꯪꯉꯤꯕ ꯀꯥꯟꯗ ꯐꯔꯦ ꯐꯔꯦ ꯐꯥꯎꯔꯣꯀꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯗꯨꯒꯤ ꯈꯣꯡꯅ ꯃꯇꯦꯛ ꯑꯃ ꯊꯣꯛꯑꯅꯤ ꯁꯛꯇꯤꯃꯥꯟ ꯂꯧꯕ ꯂꯥꯛꯑꯅꯤ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯒꯥꯔꯤ ꯃꯆꯥ ꯀ꯭ꯌꯨꯗ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏ ꯂꯥꯟꯕ ꯉꯝꯃꯔꯣꯏ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒ ꯇꯥꯔꯛꯀꯗ꯭ꯔꯥ ꯏꯁꯤꯡ ꯃꯌꯦꯡ ꯈꯔꯕꯨꯗꯤ ꯇꯥꯕꯗꯤ ꯍꯧꯔꯦ ꯑꯗꯨꯁꯨ ꯅꯣꯏꯕꯨ ꯒꯥꯔꯤꯗꯣ ꯁꯤꯗꯩ ꯂꯥꯜꯂ ꯁꯤꯗ ꯂꯥꯜꯂꯛꯀꯗꯕꯅꯦꯕ ꯁꯤ ꯌꯥꯝ ꯂꯨꯕꯅꯦꯕ ꯉꯥ ꯐꯥꯔ ꯂꯩꯔꯤ ꯂꯛꯄ꯭ꯔꯣ ꯑꯁ ꯉꯥ ꯅꯩꯔꯤꯌꯦ ꯃꯊꯛꯇ ꯌꯥꯝ ꯂꯛꯅꯍꯧꯋꯦ ꯀꯗꯥꯏꯅꯣ ꯑꯣ
นะเฮ้ยเอาเฮ้ยหินนับกันเลย nganam jabai dia ni nganam gini oh tuh nganam gini amal leri nungan nali asau bama daw dia ini loh ikan ram mungkin tuh Woi ngeri datang nanti macam. Ilai tapi deh. ilai tadi kau Kamu tahu kan dia ngalak tu tu. Ngalak yang mana dia? nga lai ga da bi sai sini ba lai sil laga ko nga hoi rei ye som de as porom mama sakre oi mane porom mama sakre mani mani le horo noi ai chal le ngasi ki dau si di koi nim pok se ingre surup biri tha khangi moi mai ren hek pa tom da kan hi mai ren je ama pai kra ge ha Saktiman akhoi belau belak re ko देख से यावरी Shaktiman is coming. मैं कोई शक्तिमान ड्राइवर जी थी शक्तिमान को थौ जी थी कुयांग जे शक्तिमान को थौ जी कार रे yang ye ka tau bra driver sindok re ba sai eno Shaktiman bu car de na yang thau ri ji bu cái nuôi đi udah deh kartung masih nunggu bro Yore destination. Si gumba maga tu leram ni Shaktiman pun. Kui lok mahore kui. Mahore. Tunas selai reko. Namai bo nong nu zoom ni nang hau tre. Tharo. 그냥 놈으로 다. 가장 이유로가 보다. 샤로 손이 안 나와. Jadi bawa. 비로 해서. Macam. Tapi lumpia kadang ais. 아. 많이 오고. 시디 고이나 탐배야 되고. 해디 콧 야오 합니다. 고이나 가다올라. 고이나 하이브도 마틴다 떠오르가
우리도 그 담배야 해볼까? ꯍꯌꯦꯡ ꯂꯣꯏ ꯊꯛꯇꯣꯛꯈ꯭ꯔꯗꯝ ꯂꯧꯔꯨꯟ ꯇꯩꯋꯥ ꯀꯣꯝꯄꯥꯛ ꯑꯃ ꯄꯤꯛ ꯊꯜꯂꯦꯀꯣ ꯊꯥꯗꯣ ꯆꯥꯝꯊꯣꯛꯑꯅꯤ ꯌꯦꯟꯒꯨꯝꯕ 야래 야래. ꯐꯨꯠꯂꯅꯤ ꯍꯧꯖꯤꯛ ꯐꯨꯠꯈꯤꯕꯗꯒꯤ ꯏꯁꯤꯡ ꯑꯃꯃꯝ ꯇꯥꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯦꯠꯂꯅꯤ ꯃꯦꯠꯊꯔꯒ ꯆꯥꯔꯅꯤ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯌꯥꯎꯔꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯈꯔ ꯍꯥꯞꯄꯒꯦ ꯃꯨꯛꯊ꯭ꯔꯨꯕꯤ 소금아. 원만 밥 비겼잖아. 일보 사. Mas já está no saco, confirme. 어. 뭐인데? Isso, por dar esse aqui. ꯀꯌꯥ dizer? ꯃꯥꯏ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯤꯅꯤ. ꯇꯤꯜꯍꯧ ꯁꯣꯔꯤ ꯆꯅꯝꯅꯦ ꯁꯤꯡꯅꯦ ꯃꯨꯛꯊ꯭ꯔꯨꯕꯤꯅꯦ ꯀꯩꯅꯣ ꯃꯦꯟꯅꯤ ꯁꯤꯅ ꯍꯥꯐꯥꯏ ꯈ꯭ꯋꯥꯏ ꯍꯥꯞꯄꯅꯤꯅ ꯁꯤꯅ ꯑꯃꯨꯛ ꯇꯧ ꯇꯥꯔꯦ ready to eat ꯂꯣꯏꯔꯦ ꯑꯃꯨꯛ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯁꯤ ꯇꯦꯁ ꯑꯝꯇꯪ ꯇꯧꯒꯦꯀꯣ ꯍꯥꯞꯆꯤꯜꯂꯣ ꯑꯦꯁ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯧꯔꯁꯤ ꯆꯥꯕ ꯅꯪꯁꯨ ꯍꯥꯞꯊꯔꯣ ꯒꯨꯗ ꯁꯤ ꯂꯩꯔꯦꯀꯣ ꯁꯨꯝ ꯍꯥꯎꯁꯦ ꯃꯅꯝꯁꯦ ꯂꯣꯏꯔꯦ Mami punya lakana tu pro lain tu. Untuk ꯁꯤꯅ ꯄꯥꯟ ꯊꯣꯡꯕ ꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯁꯥꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯩꯁꯤꯝꯂꯦꯕ ꯈꯨꯅꯤꯡꯕ ꯌꯥꯎꯔꯕ ꯌꯥꯎꯖꯅꯤ ꯌꯥꯔꯦ nak punya punya. Kakak punya. ꯁꯤꯗꯁꯨ ꯆꯥꯝꯃ ꯊꯣꯛꯑ ꯇꯟꯁꯤꯟꯕ ꯃꯌꯥꯝꯒꯤꯗꯤ ꯀꯃꯥꯏꯅ ꯆꯥꯅꯩꯅꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯈꯣꯏꯔꯦꯟꯅ ꯑꯁꯨꯃꯥꯏꯅ ꯆꯥꯏ ꯈꯣꯏꯅꯤꯡꯊꯧꯅ ꯑꯁꯨꯃꯥꯏꯅ ꯆꯥꯏ ꯑꯩꯈꯣꯏ ꯃꯊꯪ ꯂꯥꯛꯈꯤꯅꯤ ꯈꯣꯏꯅꯤꯡꯊꯧꯒꯤꯁꯨ ꯑꯃꯨꯛ ꯋꯥꯠꯂꯤꯀꯣ 그만 해로. 이번 소리들은 내가 일레 먹으라. Nak mana cerita? ꯆꯥꯛ ꯑꯅꯧꯕ ꯂꯥꯛꯈ꯭ꯔꯦ ꯌꯦꯟꯖꯥꯡ ꯈꯔꯒ ꯍꯥꯞꯀꯦꯀꯣ ꯖꯣ ꯌꯥꯕ ꯌꯥꯕ ꯌꯥꯝꯃꯟꯈ꯭ꯔꯦ ꯆꯥꯔꯦꯍꯦ ꯉꯁꯤꯗꯤ
Oh,